ngasai Marsan tharakkiba number dubu kanagino haina phana kanna khangnabadi laknabani adubu upai leite number dugi oiba mari makhong langlalangjil amatasu khangba ngamlamde Marsan haikiba matam sap chana mafam aduda yauri mapada tharakkiba khondaduda mana sakhangdaba nupadubu mabukta asugi matik yeglai pari Marsan na nolukpa mataw amaga loinana Sarmacha aina araibu upai tawduna fanakanadi hotnabani adubu Marsan phuk hawgatle adubu khangdre sinatro handa khakta nate mamangda pabungna ingonda threaten tawrakpa mi kaya male haibase pabungna ingonda haidrabasu aina yamuna khangi aduga aina thabak sinabada ayamba matamda ikom thorakliba nakhoina upliba maikumsu aina khangloi haina khangadu nong mahanglakpa numita nakhoi amata afaba oiroi ningthemna khara fai Marsan de achumba chatpa misakni pharagana ka hena phaba migi mateng pangba mangonda singnaruraba phattaba hauraklagana tamthiba nungsagi saklon lauduna yeknababu maru phangna manghanba haibasina magi hainabi lamchatni mamangda khara usinada khangsinada leibado handaki matangsidadi Malem na tokloi dauri chatlamdaida aroiba oina pari da munna yengduna pabung na toba maka fongdaba manungda leiba thabak singi pa yeknaba singda piriba singsigi mastermind oiriba mido aina khanglakpa numita magi aroiba nungsa sor holangani shida aigi migi haiba yengloi wasitang hairamduna sauna sierdo inthoklamduna chatkhri ningthemna mafamsida leiriba miyoi pumba thajaduna aronba pumba haidoglasu Marsanni thorakpaga phone kanagana wari saduna leiriba miyoi singi khongthang khuding yingsinaba thorang tawhankhri Marsan police station da chattuna oirakliba matawdugi case file ama register tawge haibagi wakhal leite mana pami magi oiba mawongda laman khumduna mapagi punchibu temsingnagi honarakliba miyoi aduda laman khumba magi mamingbu punchigi kauhandana ningsingduna lehanba somdana kamdauri nupi magi mataw adubu ningsing phamungda mondrang kanna sanari nupado phondu su puthokduna leishihenbi makhoi ani tongana kapminaba group photo oina marup singduga punna namba photo singdu yenglambadagi Leisihenbidagi lawhoba number duda call tawshilli amadusu pairakta tawde hello Leisihenbe aini khangma natro khangi yum yoba kyam kuire uhabra nangba wadida aisu pathari imade khangde leiramni leishe ke haige aikhoini tonganamta unaraga wari sase nang nungai dabra kaisu kaideda karam kanda sase aino aigidi iyade yai nangna sangma matam ama hairo ado khidang thuna di pami hayeng thingnarasira hangchiti mok sande da silamani yai nangna yado bo matam do adum hairo aidi nang adum ngaire leidorabani ado nang kai charage kaisu sadida ngasai achapot kam am jasin baduda buga thalli nang nei gai thibi sabai chadabada aina ngamsin khridodi ikai bagi nateda kaidagi order toriba achapota mayam yam baini ngasai thoi adventure da lehoba mayam da miss tawdro tawrisu kaisu ke bide haying amuga chachiro dude chachi aina thongna yam phareida asaba ngaktubu ai ngakti ahan bo ebai pakhat baini ado nang chara henganuko ngasai su achapot phajana chadabanina helloye adudi ai thabam ta loshilukige thamjaro anido phone thamnarakle nupa magi ingit karigi khangdani nupi sinasu adubu ihulado matang chade khanna lochina ba hotnajai rani so machana mangonda kauda ngangda yumsida chak inthi nungaina chadaba koirakpada machagi damak wadraba ngamdraduna machagi kada changlei ranina chathoibi piklingai matamdagi magi damak mama khakna lepirakpani koina sauduna warauduna leige ngamde tapna adom paukhompi masu kai hai ke ma nangbu kai changsa ninggi ima thonggi
ꯑꯩ ꯃꯄꯥꯟꯗꯒꯤ ꯑꯆꯥꯄꯣꯠ ꯆꯥꯁꯤꯜꯂꯦ, ꯑꯗꯨꯅ ꯆꯥꯅꯤꯡꯗ꯭ꯔꯦ, ꯏꯃꯥꯅ ꯆꯥꯅꯤꯡꯕ ꯑꯃ ꯑꯣꯏꯅ ꯑꯗꯨꯝ ꯊꯣꯡꯉꯣ꯫ ꯔꯥꯅꯤ ꯆꯪꯁꯤꯟꯗꯨꯅ ꯃꯆꯥꯒꯤ ꯅꯥꯛ ꯑꯗꯨꯗ ꯐꯝꯂꯛꯏ꯫ ꯕꯦꯝꯃ, ꯅꯪꯕꯨ ꯏꯃꯥꯗ ꯇꯁꯦꯡꯅ ꯋꯥꯔꯧꯕ꯭ꯔꯣ? ꯋꯥꯔꯧꯕꯒꯤ ꯅꯠꯇꯦ ꯏꯃꯥ, ꯑꯩ ꯑꯁꯦꯡꯕꯩ ꯉꯁꯤꯗꯤ ꯃꯄꯥꯟꯗ ꯆꯥꯁꯤꯜꯂꯛꯑꯦ꯫ ꯔꯥꯅꯤꯅ ꯐꯤꯖꯤꯅ ꯃꯄꯤ ꯇꯩꯊꯣꯛꯈꯤꯕꯗ ꯅꯨꯄꯤꯗꯣ ꯍꯤꯞꯂꯤꯕꯗꯨꯗꯒꯤ ꯍꯧꯒꯠꯂꯛꯂꯒ ꯃꯃꯥꯒꯤ ꯃꯈꯨꯠꯄꯨ ꯄꯥꯏꯁꯤꯟꯕꯤ꯫ ꯏꯃꯥ, ꯅꯃꯥ ꯑꯩꯅ ꯏꯆꯥꯒꯤ ꯅꯅꯤꯡꯁꯨ ꯊꯨꯡꯍꯟꯕ ꯉꯝꯗꯦ꯫ ꯀꯔꯤꯒꯨꯝꯕ ꯅꯊꯛꯇ ꯅꯕꯨꯡ ꯑꯃ ꯑꯩꯈꯣꯏꯒꯤꯗꯃꯛ ꯆꯥꯎꯅ ꯄꯥꯝꯕꯣꯝ ꯇꯤꯡꯕꯤꯅꯕ ꯀꯅꯥ ꯑꯃ ꯂꯩꯔꯝꯂꯕꯗꯤ ꯏꯆꯥꯒꯤ ꯅꯤꯡꯕꯗꯣ ꯏꯃꯥꯅ ꯁꯣꯏꯗꯅ ꯊꯨꯡꯍꯟꯕ ꯉꯝꯂꯝꯒꯗꯕꯅꯤ꯫ ꯑꯩꯁꯨ ꯀꯩꯁꯨ ꯈꯟꯗꯤꯌꯦ, ꯏꯃꯥꯅ ꯑꯗꯨꯝꯅ ꯀꯞꯄꯗꯨꯅ ꯍꯦꯟꯅ ꯅꯆꯥꯕꯨ ꯋꯥꯍꯜꯂꯦ꯫ ꯇꯣꯛꯑꯁꯤ, ꯏꯃꯥꯅ ꯍꯥꯏꯕꯗꯣ ꯅꯆꯥꯅ ꯁꯣꯏꯗꯅ ꯏꯟꯗꯣꯏꯅꯤ꯫ ꯑꯗꯣ ꯏꯃꯥ, ꯑꯩ ꯆꯍꯤꯁꯤꯃꯗꯤ ꯄꯣꯊꯥꯔꯒꯦ꯫ ꯌꯥꯅꯤꯡꯕ ꯅꯠꯇꯦ ꯃꯃꯥꯗꯣ, ꯆꯍꯤ ꯃꯥꯡꯒꯅꯤ꯫ ꯄꯤꯛꯂꯤꯉꯩꯗꯒꯤ ꯑꯗꯨꯛ ꯃꯤꯄꯥꯏ ꯊꯤꯕꯤ ꯃꯆꯥꯅꯤ, ꯍꯣꯁꯄꯤꯇꯥꯜꯗ ꯗ꯭ꯔꯤꯞ ꯌꯥꯟꯗꯨꯅ ꯂꯩꯔꯐꯥꯎ ꯆꯍꯤ ꯃꯥꯡꯅꯤ ꯑꯦꯛꯖꯥꯝ ꯊꯥꯒꯤ ꯃꯔꯩ ꯇꯧꯔꯤꯕꯅꯤ꯫ ꯀꯔꯤꯒꯤ ꯈꯪꯂꯣꯏ ꯃꯇꯧꯗꯣ? ꯑꯗꯨꯕꯨ ꯔꯥꯅꯤ ꯃꯆꯥꯕꯨ ꯄꯨꯟꯁꯤꯒꯤ ꯆꯥꯡꯌꯦꯡ ꯀꯌꯥꯁꯦ ꯂꯥꯟꯗꯨꯅ ꯆꯠꯈꯤꯁꯅꯨ ꯃꯈꯜꯂꯤ꯫ ꯑꯋꯥꯕ ꯊꯦꯡꯈꯥꯡꯁꯨ ꯃꯆꯥꯒꯤ ꯄꯨꯟꯁꯤꯗ ꯁꯔꯨꯛ ꯑꯃ ꯑꯣꯏꯅ ꯊꯦꯡꯅꯍꯟꯅꯤꯡꯉꯤ꯫ ꯐꯔꯦ ꯐꯔꯦ, ꯍꯟꯗꯛ ꯆꯍꯤꯁꯤꯃꯗꯤ ꯄꯣꯊꯥꯔꯣ꯫ ꯃꯔꯛꯁꯤꯗ ꯅꯪꯅ ꯇꯝꯁꯤꯟꯅꯤꯡꯕ ꯀꯝꯄ꯭ꯌꯨꯇꯔ ꯀ꯭ꯂꯥꯁꯄꯨ ꯆꯠꯀꯦꯔꯥ, ꯁ꯭ꯄꯣꯀꯟ ꯀ꯭ꯂꯥꯁ ꯆꯠꯀꯦꯔꯥ ꯇꯧꯔꯣ꯫ ꯑꯩ ꯈꯜꯂꯒꯦ ꯏꯃꯥ꯫ ꯑꯄꯥꯝꯕ ꯑꯃꯅ ꯊꯩꯔꯛꯄ ꯍꯥꯏꯕꯁꯤ ꯂꯨꯁꯤꯅ ꯈꯟꯖꯤꯟꯕ ꯃꯤꯑꯣꯏꯁꯤꯡꯗꯗꯤ ꯇꯁꯦꯡꯅ ꯑꯋꯥꯕ ꯑꯃꯒꯤ ꯃꯁꯛꯅꯤ꯫ ꯑꯩꯈꯣꯏ ꯃꯤꯑꯣꯏꯕ ꯍꯥꯏꯕꯁꯤꯗꯁꯨ ꯃꯈꯜ ꯑꯍꯨꯝ ꯊꯣꯛꯅ ꯈꯥꯏꯗꯣꯛꯏ꯫ ꯃꯤꯑꯣꯏ ꯃꯈꯜ ꯑꯃꯅ ꯃꯁꯥꯒꯤ ꯄꯦꯟꯗꯕ ꯑꯗꯨ ꯇꯝꯊꯣꯛꯈ꯭ꯔꯒ ꯇꯌꯥꯡ ꯇꯌꯥꯡꯖꯕ, ꯄꯦꯟꯅ ꯀꯞꯊꯣꯛꯈ꯭ꯔꯒ ꯅꯨꯡꯉꯥꯏꯖꯕ ꯃꯤꯑꯣꯏ ꯃꯈꯜ꯫ ꯃꯈꯜ ꯑꯃꯅ ꯃꯁꯥꯒꯤ ꯑꯅꯤꯡꯕ ꯑꯄꯥꯝꯕꯗꯣ ꯀꯅꯥꯗꯁꯨ ꯍꯥꯏꯗꯣꯛ ꯇꯝꯊꯣꯛꯇ ꯃꯁꯥ ꯃꯊꯟꯇ ꯆꯩꯅꯥ ꯈꯥꯡꯗꯨꯅ ꯇꯨꯃꯤꯟ ꯂꯩꯁꯤꯟꯕ ꯃꯤꯑꯣꯏ ꯃꯈꯜ꯫ ꯃꯈꯜ ꯑꯃꯅ ꯊꯦꯡꯅꯔꯤꯕ ꯑꯋꯥꯕꯗꯨꯗꯤ ꯎꯠꯇ ꯃꯥꯏꯊꯣꯡꯗ ꯑꯁꯦꯡꯕ ꯃꯤꯅꯣꯛꯀꯤ ꯃꯥꯏꯈꯣꯡ ꯎꯞꯅꯕ ꯍꯣꯠꯅꯕ꯫ ꯋꯥꯍꯪ ꯑꯃꯗꯤ ꯍꯪꯅꯤꯡꯕ ꯄꯣꯛꯇ꯭ꯔ ꯅꯈꯣꯏꯁꯨ? ꯑꯍꯨꯝꯁꯤꯒꯤ ꯃꯔꯛꯇ ꯈ꯭ꯋꯥꯏꯗꯒꯤ ꯋꯥꯔꯤꯕꯁꯤ ꯀꯔꯝꯕ ꯃꯤꯑꯣꯏ ꯃꯈꯜꯗꯨꯅꯣ? ꯔꯥꯅꯤꯁꯨ ꯊꯣꯛꯈ꯭ꯔꯦ꯫ ꯂꯩꯁꯤꯍꯦꯟꯕꯤ ꯋꯥꯈꯜ ꯑꯗꯨꯗ ꯈꯜꯍꯧꯏ꯫ ꯑꯩꯅ ꯄꯥꯝꯖꯅ ꯃꯪꯖꯔꯛꯄ ꯃꯪꯂꯥꯟꯗꯣ ꯃꯪꯐꯥꯎꯅꯔꯔꯣꯏꯀꯣ? ꯑꯗꯨꯕꯨ ꯑꯄꯣꯛꯄꯤ ꯏꯃꯥ ꯃꯥꯒꯤꯗꯃꯛ ꯈꯟꯗꯨꯅ ꯄꯦꯟꯊꯣꯛꯄ ꯇꯝꯕ ꯇꯥꯕꯅꯤ꯫ ꯑꯋꯥꯕꯁꯦ ꯀꯅꯥꯗꯁꯨ ꯎꯠꯂꯔꯣꯏ꯫ ꯁꯣꯝꯗꯅ ꯀꯝꯗꯧꯔꯤ? ꯃꯥꯅ ꯈꯜꯂꯨꯕꯁꯤꯡ ꯃꯊꯪ ꯃꯊꯪ ꯑꯣꯏꯔꯛꯄꯗ ꯃꯥꯔꯁꯟꯒꯤ ꯀꯣꯛꯇꯣ ꯃꯊꯧ ꯌꯥꯝꯅ ꯆꯤꯜꯂꯤ꯫ ꯑꯗꯨꯕꯨ ꯃꯥꯒꯤ ꯑꯐꯕ ꯑꯃ ꯍꯥꯏꯔꯒꯗꯤ ꯀꯩꯗꯧꯅꯨꯡꯗ ꯃꯁꯥꯒꯤ ꯊꯕꯛ ꯂꯩꯔꯦ ꯍꯥꯏꯅ ꯃꯌꯨꯝꯕꯨ ꯂꯥꯏꯊꯣꯛꯄ ꯇꯧꯗꯦ꯫ ꯃꯗꯣꯝꯆꯥꯒꯤ ꯌꯨꯝꯗꯒꯤ ꯁꯤꯟꯊꯥꯕꯨ ꯂꯧꯕ ꯂꯥꯛꯏ꯫ ꯒꯦꯠꯇꯤ ꯍꯥꯟꯅꯅ ꯍꯥꯡꯗꯨꯅ ꯊꯝꯂꯝꯃꯤ꯫ ꯃꯇꯧꯗꯨꯗ ꯂꯩꯃꯅ ꯄꯥꯎ ꯄꯤꯔꯝꯂꯅꯤ ꯈꯪꯏ꯫ ꯊꯕꯥꯁꯨ ꯃꯥꯡꯒꯣꯜꯗ ꯃꯥꯔꯁꯟꯕꯨ ꯉꯥꯏꯔꯝꯕꯅꯤ꯫ ꯃꯥꯔꯁꯟꯅ ꯒꯥꯔꯤ ꯈꯥꯝꯈꯤꯕꯒ ꯃꯥꯁꯨ ꯀꯨꯝꯊꯔꯛꯏ꯫ ꯏꯕꯨꯡꯉꯣ, ꯅꯪ ꯌꯧꯔꯛꯂꯦꯗꯅ꯫ ꯍꯣꯏ ꯏꯟꯗꯣꯝꯆꯥ, ꯏꯆꯟꯕꯨ ꯂꯣꯏꯁꯤꯟꯕ ꯂꯣꯏꯈ꯭ꯔꯕꯣ? ꯂꯣꯏꯗ꯭ꯔꯤꯕ ꯈꯪꯗꯦꯅꯦ, ꯂꯣꯏꯁꯤꯟꯈꯤꯕꯗꯤ ꯐꯅꯃꯛ ꯀꯨꯏꯔꯕꯅꯤ꯫ ꯂꯥꯛꯑꯣ, ꯑꯆꯥ ꯑꯊꯛꯀ ꯇꯧꯈꯤꯁꯤ, ꯑꯗꯨꯒ ꯄꯨꯟꯅ ꯆꯠꯃꯤꯟꯅꯔꯣ꯫ ꯃꯥꯔꯁꯟꯁꯨ ꯁꯨꯔꯤꯗꯨꯗ ꯇꯣꯡꯂꯛꯄ ꯈꯣꯡꯎꯞꯇꯨ ꯂꯧꯊꯣꯛꯇꯨꯅ ꯊꯝꯂꯝꯃꯤ꯫ ꯀꯀꯥꯗꯤ ꯎꯗꯦ, ꯂꯩꯇꯕ꯭ꯔꯣ? ꯃꯥꯒꯤ ꯊꯤꯀꯥꯒꯤꯅꯤ ꯍꯥꯏꯗꯅ ꯅꯣꯡ ꯉꯥꯟꯕꯗꯩ ꯆꯠꯈꯤꯕꯅꯤ, ꯍꯟꯖꯤꯜꯂꯛꯇ꯭ꯔꯤ꯫ ꯍꯣꯔꯦꯟ ꯊꯦꯡꯅ ꯍꯟꯖꯤꯜꯂꯛꯀꯅꯤ꯫ ꯑꯕꯨꯡꯉꯣꯁꯨ ꯇ꯭ꯌꯨꯁꯟ ꯆꯠꯊꯣꯛꯈ꯭ꯔꯦ, ꯑꯉꯥꯡꯒꯤ꯫ ꯉꯥꯡꯅꯔꯤꯉꯩ ꯁꯤꯟꯊꯥꯗꯣ ꯃꯕꯨꯡꯒꯤ ꯒꯥꯔꯤ ꯈꯥꯝꯈꯤꯕ ꯃꯊꯛꯇꯒꯤ ꯎꯈꯤꯕꯗꯨꯅꯔ ꯀꯨꯝꯊꯔꯛꯏ꯫ ꯌꯥꯝꯕꯨꯡ! ꯍꯥꯎ, ꯅꯪꯕꯨ ꯂꯣꯏꯁꯤꯟꯕ ꯂꯣꯏꯔꯕ꯭ꯔꯣ? ꯂꯣꯏꯔꯦ꯫ ꯑꯗꯣ ꯉꯥꯏꯈꯣꯀꯣ, ꯑꯩ ꯆꯥꯅꯕ ꯁꯦꯝꯃꯛꯀꯦ꯫ ꯌꯥꯔꯦꯗ, ꯁꯦꯝꯂꯨꯔꯅꯨ꯫ ꯌꯥꯗꯦ ꯌꯥꯗꯦ, ꯑꯩ ꯑꯍꯥꯎ ꯑꯍꯥꯎꯕ ꯁꯦꯝꯕꯒ ꯌꯥꯝ ꯍꯩꯔꯦ, ꯆꯥꯒ ꯐꯖꯅ ꯂꯣꯟꯕꯁꯨ꯫ ꯍꯥꯏꯔꯝꯗꯨꯅ ꯆꯥꯛꯈꯨꯝꯂꯣꯝꯗ ꯆꯦꯟꯁꯤꯟꯈ꯭ꯔꯦ꯫ ꯊꯕꯥ ꯃꯣꯃꯣꯟꯅꯗꯨꯅ ꯃꯁꯤ ꯃꯅꯝ ꯃꯉꯥꯎ ꯊꯤꯈ꯭ꯔꯕ, ꯀꯔꯝ ꯉꯥꯡꯅꯗꯣꯏꯅꯣ ꯈꯪꯗꯦ, ꯃꯁꯥꯁꯦ ꯏꯔꯥꯡ ꯂꯥꯡꯂꯗꯅ꯫ 12ꯀ ꯂꯣꯏꯔꯛꯄꯁꯤꯗ ꯇꯧꯖꯔꯤꯅꯦ ꯑꯗꯨꯕꯨꯗꯤ꯫ ꯍꯣꯏ ꯑꯗꯨꯕꯨꯗꯤ, ꯀꯔꯤꯅꯣ ꯃꯥꯅ 12 ꯍꯦꯛ ꯂꯣꯏꯕꯗꯒꯤ ꯂꯥꯏ ꯑꯃ ꯌꯥꯎꯏ, ꯄꯨꯟꯁꯤꯗ ꯎꯗ꯭ꯔꯤꯕ ꯃꯑꯣꯡ ꯃꯇꯧ ꯉꯥꯛꯇꯅꯤ꯫ ꯆꯥꯛ ꯊꯣꯡꯕ ꯇꯝꯒꯦ, ꯃꯃꯥꯟꯅꯕꯤꯈꯩ ꯂꯣꯏꯅ ꯍꯩꯅꯔꯦ, ꯃꯥ ꯍꯩꯇꯦ ꯍꯥꯏꯕꯗꯣ ꯏꯀꯥꯏ ꯍꯥꯏꯁꯤꯅꯕꯨ ꯑꯃꯨꯛ ꯇꯣꯏꯕ, ꯒ꯭ꯌꯥꯟ ꯑꯃ ꯇꯥꯕ ꯅꯠꯇꯦ꯫ ꯑꯗꯨ ꯐꯩꯅ, ꯅꯨꯄꯤ ꯍꯥꯏꯁꯤꯗꯤ ꯂꯣꯏꯅ ꯍꯩꯗꯧꯅꯤ꯫ ꯊꯕꯥꯒꯤ ꯏꯃꯨꯡꯁꯤ ꯃꯌꯥꯏ ꯑꯣꯏꯔꯞ ꯅꯨꯡꯉꯥꯏꯖꯕ ꯏꯃꯨꯡꯅꯤ꯫ ꯃꯆꯥꯅꯨꯄꯥ ꯑꯃꯒ ꯁꯤꯟꯊꯥꯒ ꯈꯛꯅꯤ꯫ ꯃꯕꯨꯡꯗꯨꯅꯁꯨ ꯃꯆꯟꯅꯨꯄꯤꯁꯤ ꯅꯥꯏꯇꯣꯝ ꯁꯥꯠꯄꯤꯅꯤ ꯍꯥꯏꯗꯅ ꯌꯥꯝꯅ ꯅꯨꯡꯁꯤꯅ ꯂꯨꯅ ꯇꯧꯖꯕꯅꯤ꯫ ꯊꯕꯥꯅꯁꯨ ꯑꯉꯥꯡꯅꯤ ꯍꯥꯏꯗꯨꯅ ꯀꯦꯊꯣꯛ ꯃꯧꯊꯣꯛꯅ ꯌꯣꯛꯆꯕꯤꯅꯤ꯫ ꯁꯦꯜꯒꯤ ꯑꯋꯥꯠꯄ ꯂꯩꯇꯕꯒ ꯑꯅꯤꯡꯕ ꯑꯄꯥꯝꯕ ꯈꯨꯗꯤꯡ ꯊꯨꯡꯍꯟꯕꯤꯅꯤ꯫
Class 11 ꯀꯥꯔꯐꯥꯎ ꯋꯥꯏ ꯁꯤꯠꯄ ꯍꯩꯕ ꯅꯠꯇꯦ ꯑꯗꯨꯕꯨ 12ꯇꯒꯤꯗꯤ ꯄꯨꯂꯛꯄ ꯃꯔꯨꯞ ꯃꯄꯥꯡꯅ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯁꯤꯟꯊꯥꯕꯨ ꯑꯐꯕ ꯂꯝꯕꯤꯗ ꯄꯨꯕꯤꯔꯛꯏ ꯃꯉꯥꯎ ꯊꯤꯕ ꯑꯗꯨꯕꯨꯗꯤ ꯏꯟꯈꯠꯂꯛꯄꯒꯤꯅꯤ 20 ꯃꯤꯅꯠꯁꯀꯤ ꯃꯇꯨꯡꯅꯤ ꯁꯤꯟꯊꯥ ꯍꯩ ꯃꯍꯤ ꯒ꯭ꯂꯥꯁ 3ꯒ ꯄ꯭ꯂꯦꯠꯇ ꯆꯥꯅꯕ ꯈꯔꯒ ꯍꯥꯞꯇꯨꯅ ꯄꯨꯊꯣꯔꯛꯏ ꯃꯥꯔꯁꯟꯅ ꯏꯆꯟꯒꯤ ꯔꯥꯃꯦꯟꯁꯤꯗꯤ ꯍꯧꯖꯤꯛꯁꯨ ꯇꯣꯛꯂꯝꯗ꯭ꯔꯤꯗꯅ ꯑꯄꯥꯝꯕ ꯑꯆꯥꯄꯣꯠꯄꯨ ꯍꯦꯛꯇ ꯀꯃꯥꯏꯅ ꯇꯣꯛꯇꯣꯏꯅꯣ ꯌꯥꯝꯕꯣ ꯅꯍꯥꯟꯈꯩꯅ ꯀꯦꯐꯦꯗ ꯆꯥꯕꯅꯤꯗꯅ ꯉꯁꯤꯅ ꯅꯆꯜꯒꯤ ꯈꯨꯠꯅ ꯍꯧꯒꯥꯏꯕꯅꯤ ꯇꯦꯁꯇꯤ ꯀꯝꯗꯧꯒꯦ ꯌꯦꯡꯉꯨꯅꯤ ꯃꯥꯔꯁꯟꯁꯨ ꯃꯆꯟꯗ ꯅꯨꯡꯁꯤꯅ ꯌꯦꯡꯖꯩ ꯂꯨꯝꯊꯔꯝꯕ ꯋꯥꯈꯜꯗꯣ ꯇꯌꯥꯡ ꯇꯌꯥꯡꯂꯕꯒꯨꯝ ꯇꯧꯏ ꯃꯥꯁꯨ ꯆꯣꯞꯁ꯭ꯇꯤꯛꯇꯨꯅ ꯑꯃꯨꯔꯛ ꯀꯣꯠꯇꯨꯅ ꯆꯥꯏ ꯇꯁꯦꯡꯅ ꯃꯈꯨꯠ ꯃꯁꯥꯁꯨ ꯍꯩꯗꯨꯅ ꯂꯩꯔꯝꯃꯤ ꯃꯥꯒꯤ ꯃꯆꯟꯁꯤ ꯃꯥꯔꯁꯟꯅ ꯁꯥꯊꯤꯅ ꯍꯧꯏꯁꯤꯗꯤ ꯃꯣꯏ ꯆꯦꯐꯅꯒ ꯏꯆꯟꯗꯒꯤ ꯍꯦꯟꯖꯤꯟꯕ ꯉꯝꯕꯩ ꯋꯥ ꯂꯩꯇꯦ ꯊꯕꯥꯅ ꯃꯥꯒꯤꯗꯤꯅꯦ ꯑꯍꯥꯎꯕ ꯑꯃ ꯁꯦꯝꯃꯣ ꯍꯥꯏꯕꯗ ꯔꯥꯃꯦꯟꯁꯤꯅ ꯂꯣꯏꯖꯔꯕꯅꯤ ꯑꯄꯥꯝꯕ ꯍꯥꯏꯁꯤꯗꯤ ꯆꯥꯗꯧꯅꯤ ꯏꯆꯜꯅ ꯄꯥꯝꯕꯈꯩꯁꯦ ꯁꯦꯝꯅ ꯁꯥꯅꯕ ꯃꯄꯣꯠ ꯃꯆꯩꯁꯤꯡꯗꯣ ꯌꯥꯝꯕꯨꯡꯒ ꯂꯝꯕꯤꯗꯩꯁꯨ ꯂꯩꯈ꯭ꯔꯁꯤ ꯄꯨꯡꯁꯨ ꯊꯦꯡꯖꯤꯜꯂꯦ ꯊꯣꯡꯅꯕ ꯇꯧꯔꯁꯤ ꯍꯣꯏ ꯃꯤ ꯆꯠꯁꯤ ꯑꯩꯅ ꯁꯦꯝꯕꯁꯤꯡꯗꯣ ꯂꯦꯝꯍꯟꯒꯅꯨ ꯂꯣꯏꯅ ꯆꯥꯋꯣ ꯆꯦꯐꯇꯒꯤ ꯑꯩꯅ ꯍꯦꯟꯅ ꯍꯩꯕ ꯍꯦꯜꯂꯦ ꯍꯥꯏꯔꯒ ꯂꯦꯝꯍꯟꯒꯦ ꯇꯧꯔꯤꯗꯣ ꯇꯧꯁꯤꯟꯅꯕꯩꯅꯤ ꯅꯠꯇꯦꯗ ꯌꯥꯝꯕꯨꯡꯗꯤ ꯁꯨꯝꯕꯁꯦ ꯌꯥꯝ ꯄꯥꯝꯕ ꯑꯣꯏꯗꯦ ꯄꯨꯛ ꯆꯥꯛꯀꯜꯂꯤ ꯈꯪꯂꯤ ꯅꯠꯇ꯭ꯔꯣ ꯑꯗꯨꯅꯕ ꯑꯩꯁꯨ ꯃꯣꯔꯣꯛ ꯁꯥꯕ ꯍꯟꯊꯍꯜꯂꯤꯗꯨꯕꯨ ꯊꯕꯥꯅ ꯅꯕꯨꯡꯁꯤ ꯖꯪ ꯐꯨꯗ ꯄꯥꯝꯗꯕꯅꯤꯅꯦ ꯅꯪꯕꯣ ꯃꯥꯔꯁꯟ ꯁꯤꯟꯊꯥꯗꯨ ꯅꯨꯡꯉꯥꯏꯔꯔꯣꯏ ꯈꯟꯗꯨꯅ ꯑꯇꯩꯅ ꯁꯦꯝꯕꯗ ꯄꯥꯝꯗ꯭ꯔꯁꯨ ꯏꯆꯟꯅꯕꯨ ꯁꯦꯝꯂꯗꯤ ꯖꯪ ꯐꯨꯗ ꯑꯣꯏꯔꯁꯨ ꯂꯣꯏꯅ ꯄꯥꯝꯃꯤꯗ ꯍꯥꯏꯅ ꯍꯥꯏꯅ ꯆꯥꯁꯤꯟꯈ꯭ꯔꯦ ꯂꯣꯏꯅ ꯁꯦꯡꯅ ꯃꯥꯔꯁꯟꯗꯤ ꯁꯤꯒꯨꯝꯕꯁꯦ ꯊꯣꯏꯅꯗꯤ ꯄꯥꯝꯕ ꯑꯣꯏꯗꯕꯅꯤ ꯑꯗꯨꯕꯨ ꯁꯤꯟꯊꯥꯒꯤ ꯃꯇꯧꯗ ꯂꯦꯝꯍꯟꯗꯅ ꯆꯥꯈ꯭ꯔꯦ ꯊꯕꯥꯅ ꯏꯆꯟ ꯉꯔꯥꯡ ꯂꯩꯔꯛꯄ ꯉꯥ ꯑꯌꯥꯏꯕꯗꯣ ꯈꯔ ꯄꯨꯈꯣ ꯌꯥꯔꯦꯗ ꯏꯗꯣꯝꯆꯥ ꯍꯥꯞꯄꯤꯔꯨꯔꯅꯨ ꯑꯩꯈꯣꯏꯒꯤꯁꯨ ꯌꯥꯝꯅ ꯂꯩꯍꯧꯔꯤ ꯏꯆꯟ ꯆꯠꯂꯁꯤ ꯅꯪꯒꯤ ꯄꯨꯒꯗꯕꯁꯤꯡꯗꯣ ꯄꯨꯊꯔꯛꯑꯣ ꯁꯤꯟꯊꯥꯁꯨ ꯍꯣꯏ ꯍꯥꯏꯔꯝꯗꯨꯅ ꯀꯥꯔꯛꯂꯒ ꯃꯥꯒꯤ ꯕꯦꯒꯇꯣ ꯄꯥꯏꯗꯨꯅ ꯀꯨꯝꯊꯔꯛꯏ ꯌꯥꯝꯕꯣ ꯆꯠꯂꯁꯤ ꯃꯥꯔꯁꯟꯁꯨ ꯍꯧꯒꯠꯂꯛꯂꯤ ꯆꯠꯂꯝꯗꯥꯏ ꯑꯗꯨꯗ ꯊꯕꯥꯅ ꯃꯆꯥꯕꯨ ꯃꯅꯝ ꯅꯝꯕꯤꯔꯒ ꯆꯥꯊꯣꯏ ꯑꯥꯗ ꯂꯩꯔꯒ ꯅꯪꯒꯤ ꯃꯉꯥꯎ ꯊꯤꯕ ꯉꯥꯎꯁꯤꯟꯅꯕ ꯍꯥꯏꯔꯝꯗꯅ ꯆꯠꯊꯣꯛꯄꯤꯗꯣ ꯇꯧꯅꯨꯀꯣ ꯅꯃꯥꯕꯣꯛꯀ ꯅꯤꯡꯊꯤꯅ ꯂꯩꯃꯤꯟꯅꯧ ꯍꯣꯏꯕ ꯏꯃꯥ ꯑꯩꯕꯨ ꯑꯉꯥꯎꯕꯤꯗꯧꯅ ꯍꯣꯏꯅꯦ ꯅꯪ ꯉꯥꯎꯏ ꯍꯥꯏꯕ ꯅꯠꯇꯦꯅꯦ ꯏꯃꯥꯒꯤ ꯏꯕꯦꯝꯃ ꯍꯥꯏꯔꯝꯗꯅ ꯅꯃꯥꯟꯅꯕꯤꯁꯤꯡꯒ ꯄꯨꯟꯁꯤꯜꯂꯒ ꯆꯦꯟꯃꯥꯡ ꯃꯥꯡꯕꯤꯗꯣ ꯇꯧꯕ ꯌꯥꯔꯣꯏ ꯃꯥꯔꯁꯟꯗ ꯑꯃꯨꯛ ꯑꯣꯟꯁꯤꯟꯗꯨꯅ ꯃꯁꯤ ꯉꯥꯡꯅꯕ ꯉꯝꯗꯕꯅꯤꯀꯣ ꯑꯗꯨꯗ ꯂꯩꯔꯒ ꯉꯥꯎꯁꯤꯟ ꯐꯩꯖꯤꯟꯅꯗꯅ ꯇꯧꯔꯗꯤ ꯂꯤꯆꯩ ꯃꯔꯨꯅ ꯁꯥꯟꯊꯧ ꯍꯥꯏꯖꯕꯒꯤ ꯋꯥꯅꯤ ꯃꯃꯥꯗꯣ ꯃꯆꯥꯅꯨꯄꯤꯅ ꯑꯗꯨꯝꯅ ꯃꯇꯝ ꯈꯔ ꯃꯅꯥꯛꯇꯒꯤ ꯂꯥꯞꯈꯤꯒꯗꯧꯕꯗꯣ ꯅꯨꯡꯉꯥꯏꯕ ꯅꯠꯇꯦ ꯀꯦꯅ ꯅꯧꯅ ꯑꯌꯨꯛꯀꯤꯅ ꯀꯣꯔꯧ ꯅꯨꯃꯤꯗꯥꯡꯒꯤꯅ ꯊꯥꯖꯒꯨꯝ ꯌꯦꯡꯖꯔꯤꯕꯤ ꯃꯥꯒꯤ ꯇꯥꯡꯅ ꯁꯥꯠꯆꯕꯤ ꯃꯆꯥꯅꯨꯄꯤꯅꯤ ꯃꯥꯔꯁꯟꯒ ꯁꯤꯟꯊꯥꯒꯁꯨ ꯆꯠꯈ꯭ꯔꯦ ꯃꯥꯔꯁꯟ ꯋꯥꯈꯜ ꯌꯥꯝꯅ ꯈꯟꯕ ꯃꯤꯁꯛ ꯑꯣꯏꯗꯨꯅꯁꯨ ꯏꯃꯨꯡ ꯃꯅꯨꯡꯒꯤ ꯃꯇꯝ ꯄꯤꯔꯤꯉꯩ ꯃꯤꯀꯨꯞꯇ ꯑꯇꯣꯞꯄ ꯋꯥꯈꯜ ꯑꯃꯠꯇ ꯂꯥꯝꯁꯤꯟꯗꯨꯅ ꯈꯟꯖꯤꯜꯂꯒ ꯂꯩꯔꯤꯕ ꯃꯤꯑꯣꯏꯁꯤꯡꯗꯨꯒꯤ ꯏꯀꯣꯏ ꯀꯣꯏꯍꯟꯕ ꯃꯇꯧꯗꯣ ꯑꯣꯏꯍꯟꯗꯦ ꯃꯔꯨꯞ ꯄꯨꯟꯕ ꯃꯇꯝꯗꯁꯨ ꯑꯇꯣꯞꯄ ꯋꯥꯈꯜ ꯂꯥꯝꯁꯤꯟꯗꯦ ꯊꯕꯛꯀꯤ ꯑꯃꯨꯛ ꯊꯣꯛꯈ꯭ꯔꯒꯅ ꯑꯇꯣꯞꯄ ꯋꯥꯈꯜ ꯆꯪꯍꯟꯗꯦ ꯃꯇꯥꯡ ꯃꯇꯥꯡꯒꯤ ꯃꯇꯨꯡ ꯏꯟꯅ ꯁꯛꯂꯣꯟ ꯍꯣꯡꯕ ꯁꯥꯖꯠ ꯍꯣꯡꯕ ꯅꯨꯄꯥꯅꯤ ꯒꯥꯔꯤ ꯃꯅꯨꯡꯗꯅꯤ ꯌꯥꯝꯕꯣ ꯅꯪꯒꯤ ꯅꯨꯄꯤꯗꯣ ꯀꯥꯏꯅꯈ꯭ꯔꯕ ꯑꯉꯥꯡꯅ ꯑꯍꯜꯒꯤ ꯀꯣꯏꯅꯕꯩ ꯃꯇꯥꯡꯗ ꯋꯥꯔꯤꯒ ꯍꯪꯂꯛꯏꯁꯦ ꯂꯩꯁꯥꯕꯤ ꯐꯥꯔꯦꯁꯤꯔꯣ ꯁꯥꯎꯔꯒ ꯍꯥꯏꯔꯛꯄ ꯅꯠꯇꯦ ꯂꯛꯅꯕꯅꯤ ꯅꯠꯇꯦꯗ ꯁꯨꯝ ꯈꯪꯅꯤꯡꯕꯩ ꯋꯥꯅꯤ ꯅꯨꯄꯤꯒ ꯑꯃꯨꯛ ꯀꯣꯏꯗꯦꯗ ꯂꯣꯏ ꯇꯣꯛꯅꯈ꯭ꯔꯦ ꯑꯩꯈꯣꯏ ꯇꯥꯃꯣꯒ ꯌꯥꯝꯕꯨꯡꯒꯁꯦ ꯌꯥꯝ ꯃꯥꯟꯅꯖꯩ ꯀꯔꯤꯗ ꯃꯥꯟꯅꯔꯤꯕ ꯌꯥꯝꯕꯣ ꯍꯥꯎꯅꯦ ꯇꯥꯃꯣꯒ ꯌꯥꯝꯕꯨꯡꯒꯁꯦ ꯅꯨꯄꯤꯗ ꯑꯦꯂꯔꯖꯤ ꯑꯣꯏꯕ꯭ꯔꯣ ꯀꯔꯤ ꯋꯥꯍꯪꯅꯣ ꯑꯗꯨꯕꯣ ꯈꯨꯝꯃꯣꯕ ꯈꯪꯗꯦꯗ ꯑꯩꯗꯤ ꯅꯣꯏꯒꯨꯝꯕꯒ ꯊꯦꯡꯅꯔꯗꯤ ꯑꯗꯨꯝ ꯍꯥꯏꯔꯒ ꯆꯞ ꯂꯦꯞꯄꯤ ꯃꯥꯔꯁꯟꯁꯨ ꯁꯥꯎꯒꯠꯇꯦ ꯅꯣꯛꯃꯤ ꯑꯗꯨꯝ ꯂꯛꯅꯩ ꯑꯩꯈꯣꯏꯒꯨꯝꯕꯁꯤꯅꯤ ꯅꯨꯄꯤꯅ ꯉꯥꯎꯅꯔꯤꯁꯤ ꯄꯩꯁꯥ ꯄꯥꯏꯕꯒ ꯁꯛ ꯐꯖꯕꯩꯒ ꯑꯣꯏꯔꯝꯗꯧ ꯈꯛ ꯉꯥꯏꯔꯦ ꯑꯩꯈꯣꯏꯒꯨꯝꯕꯁꯤꯅꯤ ꯍꯁꯕꯦꯟ ꯃꯦꯇꯔꯤꯌꯦꯜ ꯍꯥꯏꯔꯤꯁꯦ ꯑꯄꯪꯕꯤ ꯅꯨꯄꯤꯕꯨ ꯄꯪꯀꯣꯏꯗ ꯀꯣꯏꯕ ꯌꯥꯕ꯭ꯔꯣ ꯋꯥꯈꯜ ꯆꯥꯟꯅꯗ꯭ꯔꯒ ꯄꯪꯀꯥꯏ ꯀꯥꯏꯅꯔꯗꯤ ꯍꯌꯦꯡ ꯅꯅꯝꯁꯤꯅ ꯑꯦꯛꯁ ꯃꯁꯤꯡ ꯌꯥꯝ ꯂꯦꯛꯑꯦꯅ ꯊꯥꯖꯕꯤꯗ꯭ꯔꯗꯤ ꯀꯝꯗꯧꯅꯤ ꯐ꯭ꯌꯨꯆꯔꯒꯤ ꯈꯟꯗ ꯌꯥꯗꯦꯅꯦ ꯌꯥꯝꯕꯣꯡꯒꯤ ꯃꯥꯏꯁꯦ ꯍꯧꯖꯤꯛꯀꯥꯟꯗꯤ ꯈꯪꯇꯥ ꯊꯥꯒꯠꯄ ꯃꯥꯜꯂꯤ ꯊꯥꯒꯠꯇꯕꯅꯤꯗ ꯏꯆꯟꯅ ꯋꯥꯍꯪ ꯍꯪꯕꯒꯤ ꯑꯣꯏꯗꯕ ꯉꯥꯡꯕ ꯇꯜꯂꯦꯅ ꯑꯆꯨꯝꯕ ꯄꯥꯎꯈꯨꯝꯗꯣ ꯄꯤꯕꯅꯤ ꯁꯤꯕꯨ ꯀꯌꯥꯝ ꯀꯥꯏꯒꯦꯅꯦ ꯍꯥꯟꯅꯩ ꯅꯨꯄꯤꯗꯣ ꯑꯗꯨꯝ ꯇꯣꯛꯅꯔꯗꯣꯏꯔꯣ ꯑꯩꯗꯤ ꯀꯥꯎꯕ ꯀꯥꯎꯈ꯭ꯔꯦꯗ ꯑꯗꯨꯏ ꯅꯨꯄꯤꯗꯣ ꯃꯁꯛ ꯏꯊꯤ ꯊꯤꯔꯗꯅ
ꯇꯧꯕꯗꯤ ꯌꯧꯈꯥꯛ ꯉꯝꯕꯅꯤꯍꯦ ꯑꯗꯨꯅꯤ ꯑꯊꯤꯕ ꯑꯄꯤꯛꯄ ꯃꯤꯁꯦ ꯂꯥꯏꯔꯨꯅꯨ ꯍꯥꯏꯔꯤꯗꯣ ꯅꯨꯄꯤ ꯍꯥꯏꯁꯤꯅꯤ ꯍꯦꯔ ꯌꯥꯝꯕꯨꯡ ꯑꯗꯨꯗꯤ ꯑꯩ ꯈꯤꯇꯪ ꯌꯥꯅꯤꯡꯕ ꯋꯥꯠꯂꯤ ꯑꯊꯤꯕ ꯈꯨꯗꯤꯡ ꯃꯥꯗꯧ ꯇꯧꯕ ꯅꯠꯇꯦ ꯑꯗꯨꯗꯤ ꯇꯞꯇꯥꯏ ꯐꯖꯕ ꯃꯌꯥꯝ ꯑꯃ ꯂꯣꯌꯦꯜ ꯑꯣꯏꯔꯛꯇꯕ ꯑꯍꯦꯟꯕ ꯄꯥꯝꯅꯕ ꯏꯀꯥꯏꯅꯩꯁꯤꯗꯤ ꯅꯣꯏ ꯅꯨꯄꯤ ꯃꯁꯦꯟ ꯑꯣꯏꯕꯒꯤ ꯀꯟꯈꯠꯅꯕ ꯃꯥꯜꯂꯤ ꯀꯟꯈꯠꯄꯒꯤ ꯋꯥ ꯅꯠꯇꯦ ꯑꯁꯦꯡꯕꯗ ꯍꯥꯏꯕꯩ ꯋꯥꯅꯤ ꯅꯨꯄꯥꯗꯁꯨ ꯄꯨꯛꯆꯦꯜ ꯁꯦꯡꯗꯕ ꯗꯃꯥꯗꯝ ꯂꯩ ꯍꯥꯏꯖꯕꯅꯤ ꯑꯩꯗꯤ ꯍꯣꯏꯅꯦ ꯑꯗꯨꯕꯨꯗꯤ ꯃꯤꯒꯤ ꯃꯈꯥ ꯄꯣꯜꯂꯤ ꯇꯣꯄꯤꯛ ꯆꯦꯟꯖ ꯇꯧꯁꯤ ꯏꯆꯤꯜ ꯏꯅꯥꯎꯒꯤ ꯋꯥꯔꯤꯁꯦ ꯀꯥꯏꯗꯅꯣꯝ ꯐꯩꯖꯩ ꯆꯠꯂꯤ ꯗꯤꯄꯥꯔꯠꯃꯦꯟꯇꯦꯜ ꯁ꯭ꯇꯣꯔ ꯑꯃꯒꯤ ꯃꯃꯥꯡꯗ ꯃꯥꯔꯁꯟ ꯒꯥꯔꯤ ꯈꯥꯝꯃꯤ ꯃꯆꯜꯒꯤ ꯆꯥꯅꯕ ꯈꯔ ꯂꯧꯕꯤꯈꯤꯒꯦ ꯈꯟꯕꯅꯤ ꯑꯄꯥꯝꯕ ꯈꯔ ꯈꯜꯍꯟꯗꯨꯅ ꯀꯨꯝꯊꯔꯣ ꯏꯆꯟ ꯑꯁꯤꯗꯩ ꯆꯥꯅꯕ ꯂꯧꯈ꯭ꯔꯁꯤ ꯍꯣꯏ ꯌꯥꯝꯕꯨꯡ ꯁꯣꯝꯗꯅ ꯀꯝꯗꯧꯔꯤ ꯃꯍꯧꯁꯥ ꯍꯥꯏꯕꯗꯨꯅꯤ ꯍꯦꯟꯗ꯭ꯔꯤꯛꯁ ꯆꯅꯨ ꯑꯅꯤꯗꯣ ꯃꯔꯩ ꯀꯟꯅ ꯇꯧꯅꯔꯤ ꯆꯅꯨꯅ ꯑꯩꯗꯤ ꯀꯣꯂꯦꯖ ꯃꯈꯥꯒ ꯑꯝꯇ ꯇꯝꯊꯅꯤꯡꯗ꯭ꯔꯦ ꯀꯩꯗꯧꯗꯣꯏꯅꯣ ꯂꯥꯏꯔꯤꯛ ꯑꯥꯐꯥꯎ ꯇꯝꯂꯒ ꯑꯩꯗꯤ ꯀ꯭ꯔꯨꯏꯖ ꯆꯪꯈ꯭ꯔꯅꯤ ꯑꯗꯨꯒꯤ ꯇꯝꯕꯩ ꯍꯥꯏꯅꯕ ꯍꯧꯔꯕꯅꯤ ꯏꯃꯥꯗ ꯐꯠꯇ꯭ꯔꯤꯕꯗꯤ ꯍꯦꯗꯨꯒ ꯇꯜꯂꯤꯕ ꯈꯨꯇꯟꯗꯨꯒ ꯑꯗꯨꯗꯗꯤ ꯇꯜꯂꯣꯏ ꯈꯪꯉꯦꯗꯅ ꯁꯤꯐꯇ ꯇꯣꯡꯂꯒ ꯂꯝ ꯁꯤꯟꯕ ꯊꯨꯡꯅ ꯆꯠ ꯐꯪꯗꯣꯏꯅꯤ ꯇꯥꯅꯤꯡꯗꯦꯗ ꯀꯦꯇꯨꯀꯤ ꯅꯪꯅ ꯉꯥꯡ ꯁꯥꯕ ꯑꯃ ꯑꯣꯏꯕ ꯌꯥꯕ ꯆꯠꯅꯕ ꯌꯥꯕ ꯑꯃꯠꯇ ꯇꯧꯗꯦ ꯌꯨꯝꯗ ꯏꯃꯥꯅ ꯆꯥꯛ ꯏꯜꯂꯤꯕ ꯅꯪꯅ ꯏꯃꯥꯅ ꯆꯥꯛ ꯏꯟꯕꯒ ꯑꯩꯅ ꯊꯕꯛ ꯇꯧꯕꯒ ꯀꯔꯤꯗ ꯃꯔꯤ ꯁꯝꯅꯔꯤꯒꯦ ꯃꯣꯏꯒꯤ ꯀꯣꯏꯕ ꯆꯠꯄꯗꯣ ꯉꯥꯛꯇ ꯎꯟꯗꯨꯅꯤ ꯅꯪꯕꯨ ꯑꯗꯨꯒꯤ ꯃꯅꯨꯡꯗ ꯂꯩꯔꯤꯕ ꯑꯋꯥꯕ ꯊꯦꯡꯅꯔꯤꯕ ꯁ꯭ꯇ꯭ꯔꯒꯜꯁꯤꯡꯗꯨꯁꯨ ꯑꯟꯗꯔꯁ꯭ꯇꯦꯟ ꯇꯧꯕ ꯇꯝꯃꯨꯅꯤ ꯋꯦꯗꯔꯁꯦ ꯆꯦꯟꯖ ꯑꯗꯨꯝ ꯇꯧꯗꯣꯏꯅꯤ ꯂꯝ ꯁꯤꯟꯕ ꯈꯨꯗꯤꯡ ꯑꯗꯨꯈꯛꯁꯨ ꯅꯠꯇꯦ ꯅꯪꯅ ꯃꯤꯁꯤꯡꯒꯤ ꯁꯔꯚꯁꯨ ꯇꯧꯗꯣꯏꯅꯤ ꯁꯤꯞ ꯃꯅꯨꯡꯗꯨꯗ ꯊꯕꯛ ꯇꯧꯕꯗꯣ ꯅꯪ ꯌꯥꯝ ꯋꯥꯅꯤ ꯊꯥ ꯑꯃ ꯉꯝꯈ꯭ꯔꯁꯨ ꯅꯪ ꯈꯥꯡꯕ ꯉꯝꯃꯣꯏ ꯏꯃꯨꯡ ꯌꯥꯝ ꯋꯥꯗꯅ ꯁꯦꯜꯒꯤ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯂꯩ ꯍꯥꯏꯕꯁꯨ ꯅꯠꯇꯦ ꯃꯈꯥ ꯇꯝꯒꯦꯔꯥ ꯅꯠꯇ꯭ꯔꯒ ꯀꯥꯟꯅꯕ ꯑꯣꯏꯕ ꯌꯥꯗꯧꯕ ꯇ꯭ꯔꯦꯅꯤꯡ ꯑꯃ ꯆꯠꯁꯤ ꯍꯥꯏꯕꯅꯤ ꯅꯪꯕꯨ ꯈꯪꯗꯦ ꯑꯝꯇꯩ ꯑꯩꯅꯕꯨ ꯍꯥꯏꯔꯗꯤ ꯅꯪꯗꯤ ꯁꯨꯡꯌꯥ ꯌꯥꯔꯔꯣꯏ ꯀꯣꯟꯅ ꯇꯧꯔꯛꯀꯦ ꯊꯝꯃꯣ ꯅꯈꯣꯟꯒꯗꯣ ꯇꯥꯅꯤꯡꯂꯛꯇ꯭ꯔꯦ ꯁꯨꯝ ꯍꯥꯏꯗꯨꯅ ꯍꯦꯟꯗ꯭ꯔꯤꯛꯁꯀꯤ ꯄꯥꯎꯈꯨꯝꯒ ꯉꯥꯏꯕꯤꯔꯝꯗ ꯐꯣꯟꯗꯣ ꯃꯥꯅ ꯀꯛꯈ꯭ꯔꯤ ꯍꯦꯟꯗ꯭ꯔꯤꯛꯁ ꯁꯥꯎꯅꯤꯡꯅ ꯁꯤ ꯅꯨꯄꯤꯁꯦ ꯊꯝꯒꯤꯅꯦ ꯉꯥꯎꯕ꯭ꯔꯥ ꯉꯥꯎꯗ ꯐꯩꯕ꯭ꯔꯥ ꯐꯩꯗ ꯅꯣꯡꯃꯗꯤ ꯃꯥꯏ ꯁꯔꯩꯁꯤꯗ ꯑꯩ ꯍꯥꯔꯠ ꯐꯦꯜ ꯑꯣꯏꯗꯅ ꯁꯤꯕꯗꯤ ꯁꯣꯏꯗ꯭ꯔꯕꯅꯤ ꯃꯔꯤꯜ ꯇꯟꯈ꯭ꯔꯕ ꯃꯁꯥꯅꯤꯅ ꯁꯣꯜꯂꯤꯕ ꯈꯨꯁꯣꯟꯁꯤꯒ ꯈꯟꯗꯣꯔꯛꯂꯤꯕ ꯊꯕꯛꯁꯤꯒ ꯏ ꯀꯥꯔꯛꯇꯅꯅꯦ ꯃꯌꯨꯝ ꯆꯠꯂꯒ ꯐꯨꯔꯗꯣꯏꯅꯤ ꯌꯦꯡꯉꯣꯁꯤ ꯇꯧꯔꯣꯏꯗ ꯑꯃꯠꯇ ꯃꯥꯅ ꯀꯛꯈꯤꯕꯅꯤ ꯃꯥ ꯇꯧꯖꯔꯛꯀꯅꯤ ꯍꯥꯏꯗꯨꯅ ꯐꯣꯟꯗꯣ ꯃꯣꯟ ꯅꯥꯀꯟꯗ ꯂꯪꯁꯤꯜꯂꯤ ꯆꯅꯨ ꯃꯊꯟꯇ ꯌꯥꯎꯕꯩ ꯍꯧꯅꯕꯤ ꯆꯥꯕ ꯊꯛꯄꯁꯨ ꯄꯦꯠꯄꯅꯤ ꯃꯃꯥꯅ ꯂꯨꯅ ꯇꯧꯕꯒ ꯏꯃꯨꯡꯒꯤ ꯊꯕꯛꯀ ꯊꯣꯏꯅ ꯍꯩꯕ ꯅꯠꯇꯦ ꯅꯥꯀꯜ ꯑꯃꯔꯣꯝꯗꯅ ꯃꯉꯥꯜ ꯅꯨꯄꯤ ꯃꯥꯕꯨ ꯊꯣꯔꯛꯄ ꯉꯥꯏꯔꯤ ꯍꯥꯏꯅꯈꯤꯕ ꯃꯇꯝꯕꯨꯗꯤ ꯇꯥꯗ꯭ꯔꯤꯕꯅꯤ ꯑꯗꯨꯕꯨ ꯃꯥꯅ ꯉꯥꯏꯉꯝꯗꯕ ꯑꯣꯟꯗꯨꯅ ꯋꯥꯠꯂꯤꯉꯩ ꯂꯥꯛꯄꯅꯤ ꯂꯩꯁꯤꯍꯦꯟꯕꯤꯁꯨ ꯕꯤꯠ ꯑꯃ ꯏꯔꯩ ꯂꯩꯇꯦ ꯑꯃꯨꯛꯁꯨ ꯃꯁꯥꯗꯣ ꯆꯔꯥꯡ ꯈꯣꯏꯔꯥꯡꯅꯩ ꯅꯨꯄꯥ ꯃꯥꯕꯨ ꯎꯅꯔꯅꯤ ꯍꯥꯏꯕꯒꯤꯔ ꯅꯠꯇ꯭ꯔꯒ ꯀꯔꯤ ꯀꯔꯝꯕ ꯏꯍꯨꯜꯅꯣ ꯈꯪꯗꯦ ꯐꯥꯎꯔꯤꯕꯗꯣ ꯃꯤꯡꯁꯦꯜ ꯃꯥꯡꯉꯗꯨꯗ ꯃꯀꯦ ꯁꯦꯝꯂꯤ ꯌꯥꯝꯅ ꯀꯦꯁꯤꯟ ꯌꯦꯛꯁꯤꯟꯕꯗꯤ ꯅꯠꯇꯦ ꯅꯨꯡꯁꯥ ꯁꯥꯕꯗꯨꯗ ꯐꯨꯔꯤꯠꯀ ꯁ꯭ꯀꯔꯠꯀ ꯁꯝꯅꯕ ꯏꯁꯤꯡ ꯃꯆꯨꯒꯤ ꯂꯩꯁꯥꯕꯤ ꯃꯆꯥꯒꯤꯗꯣ ꯁꯦꯠꯂꯤ ꯃꯁꯝꯗꯨꯁꯨ ꯋꯥꯡꯅ ꯄꯨꯟꯈꯠꯂꯤ ꯆꯤꯟꯕꯥꯜꯗ ꯂꯤꯞ ꯒ꯭ꯂꯣꯁꯇꯣ ꯈꯖꯤꯛ ꯁꯪꯖꯤꯜꯂꯤ ꯇꯌꯤꯡ ꯃꯥꯏꯊꯣꯡꯗꯣ ꯎꯕꯗ ꯃꯦꯀꯣꯒꯤ ꯄꯔꯐ꯭ꯌꯨꯝ ꯏꯪ ꯂꯥꯎꯅ ꯃꯅꯝ ꯅꯨꯡꯁꯤꯕꯗꯨꯃ ꯆꯥꯏꯁꯤꯜꯂꯤ ꯂꯣꯏꯁꯤꯟꯕ ꯂꯣꯏꯔꯕꯗ ꯁꯥꯇꯤꯟ ꯑꯃ ꯇꯨꯞꯇꯨꯅ ꯊꯣꯛꯂꯛꯏ ꯃꯉꯥꯜ ꯑꯀꯣꯏꯕꯗꯣ ꯃꯇꯝ ꯂꯦꯟꯕꯣꯏ ꯅꯨꯄꯤ ꯃꯥꯕꯨ ꯂꯥꯛꯄ ꯉꯥꯏꯕ ꯌꯦꯡꯊꯣꯔꯛꯄꯅꯤ ꯎꯔꯤ ꯁꯥꯇꯤꯟ ꯇꯨꯞꯇꯨꯅ ꯂꯥꯛꯂꯤꯕꯤꯗꯣ ꯃꯤꯀꯨꯞ ꯑꯗꯨꯗ ꯅꯨꯄꯥ ꯃꯥꯒꯤ ꯊꯃꯣꯏ ꯑꯗꯣ ꯃꯈꯣꯜ ꯊꯣꯛꯄ ꯃꯈꯩ ꯆꯣꯡꯕ ꯍꯧꯔꯛꯏ